Kuki Khutlai Paiba Shing Chatharakliba Lan Asi Phurup Khaktada Chathabani HAINA KHANARAMBA du MOREH Police SDPO CH ANANDAKUMAR bu NONGMEI KAPTUNA HATKHIBA THOUDOK ASINA Lan Asi Manipuri LEINGAK MAYOK Chatharakpani HAIBASI MAYEK SHENGLE HAINA LAMSANG ASI MLA S RAJEN PHONGDORAKLI LAMSANG ASI dagi naha ani ngarang ayuk mayumdagi thokibadagi ngasi fawba thiba khangdana leirakliba duga mari leinana ngasi MLA na Assam Rifles BSF amadi Sengmai Police Station gi personnel singa Loina Kangla Tobida Chatkiba Yangsing Khongchut Amada Wafamasi Phongdokibani. MLA S Rajen Hai Tiva Kangdan Ladiban Ha Aniasi Kangla Tombi Fauduna Chatkibagi CCTV footage Ubadagi Mafamasada Security Force ki personnel sing yauna Yangsin Balakpani. Naha Aniasi Butina Nabahona Bada Chief Innocent Biren Lamdamasi Mera Pai Biamasung Naha Singna Ahing Nungtil Kangdana Honari. Modbung amasung Kangla Tombi Matak Tesu Indian Army na kanbam ongda Operation Chathaduna Mang Kriban Ha Ani Tibagi Tabak Chathari Haina su MLA Rajen Makata K. Gari Thauraga Sangiba Naha Ani ngasi Hong Kangdana Ekoi Hujipa the Koi Tiba Kangdana Lady Base Akal Bamong the Operational Sathari and Honorable CM Nazuare the Karagahana Koi Lady Bay State Amadi Central Security Force Mayam Sing se combined Toraga Koi Sangjandana Ekoi Haiba Equina Origin Kuki Nataba Ekoi Mapaldagi Brahmadi Changpa Kuki Singasi Ekoi Manipur Sarkar Amadi Ekoi Meitei community that Chatharakliba Etega Ekoi Atumatam the solution Porna by Koi Honaba Chumi Ekoi Nahana Ekoi youth volunteers in like I Kunganga Charagasu Atumba Ekoi Chingi Jagasing the Ekoi Akalba Operation Chatharaga Ekoi Atuba Matamda Manipur Ladiba Shanti Laitaba Sigumba Amoina Tangu Laitana community and Niki Martha Lady say Atuba Solution Lama Settle Lama Ekoi security force na Akalba Operation Chingi Jagata Chatharagadi Ekoi Shoidanamaki solution Porpangani Chingi Kangusina State Force the Hogana attack Taurabanina Masikarino have saying as Ekoi State Sarkaram some Central Sarkar and Imona Yamna Muna Kandavum to E. Haidana, my Katie, Apple to